Thiba Humbagi Thabak Chathabada, Lona thingkhraba Lalhoulup Uppk gi active Cadre phagatpa ngamle hairi. Police gi fangba pau man hai faraba miyoi adude Imphal District manung channa khongman basi khongdage housing na khudek pida leiba namairakpam ningthau maitei chahini funi thoi apokpa laikhidraba namairakpam koireng maitei kawe. Bahag Lalhoulup asigi tayai kauba miyoi amagi command makhata miyamdagi logi wangmada sankhai thungkai tawbada chenaba miyoi ni haire. Mangondagi mobile phone ahom sell oina lupa lising tara silver machugi Maruti Suzuki Alto LXI car registration number MN03P3771 car adugi so amade Khanarok awang laikai dage samrai latpam ibomcha Sharma apokwa Sarat Sharma kauba miyoi amagi mingda leiba gari amagi registration certificate amaga phagatpa ngamle haire. Pagalaba miyoi adu polam sing aduga loinana makataba logi thabak sing laukhatnaba Moirang Police Station da sinakhre hainasu pawasana makatari.